E-PAO tabiriba khudimakpo Uitram Susmitana ayuki pau pizari ahanbida maruoiba headline. Kuki National Army ki Deputy Chief Thangmang Haukip Allies Thahpi sakhangdabasingna hatnaba hotnaramle. MLA Yankai Mapan na Chayol amagi Manungda lengak ama semnaba matam tharakre. Judicial custody da laikhidraba Khoisnam Sana Jawbagi Hakjang postmortem tawkhre Hakjang Lokhiroi haina JEC na phongdorakli. Pau samna pijari. Kuki National Army ki Deputy Chief Thangmang Haukip Allies Thahpi sakhangdabasingna hatnaba hotnaramle. Lengakna suspension of operations su tonariba Kuki militant group singi umbrella ama oiriba Kuki National Organization Kuki National Army ki Deputy Chief Thangmang Haukip Allies Thahpi sakhangdabasingna hatnaba hotnaramle. Thodok asing ngarang numidang pung 8 rom tabada Chuchampur district ki Kangbai block ki manung chenba Matizang village ta leiba masagi yumda thokibani hairi. Thodok asigi matangda pauche asina phangba paugi matung inadi hairiba tanja aduda Thangmang Haukip masagi yumda lei hairi. Tanja aduda masak khangdaba mi khara laklaga yum aduda masing thingamdraba miyushing aduna nomai around kaya kapsinamki hairi. Aduna thodok aduda yumgi miyushing di asok apandi yahaudri hairi. Thodok adugi pau tabadagi manak napada leiba khunja sing changsinarapatagi sakhangdaba sing adu amambagi khudong chaba loduna nanthoki hairi. Amaromda thodok asibu KNAgi maikidigi akanba mongda condemn tawrapaga lunana January miyushing militant group asigi office ta laknaba khangalakni. Karigumba office ta laktuna lan kre hajadrabadi tungda thorakpa afafattagi daita masana pugadabani haidatli. MLA Yankai Mapan na Chayolamagi Manungda lenga ama semnaba matam thakre. Manipurda President rule thamba tha ani hanjilakle PR Manungda mi mangle Jing amadi tamda operation tobuda michong mikhai naina tawri kuki khulai pabisindagi khulai amata fagatri maikai mari amata chatpa yadana leri maram aduna hojik leriba MLA Yankai Mapan na kari tawge haribano ngasidigi tharaga Chayolamagi Manungda MLA Yankai Mapan na Manipurda lengak ama semnaba matam piri. Karigumba Chayolamagi Manungda lengak semba ngamdrabadi lup taruk na pulaga semba People's Progressive Alliance na MLA singi mayumda chatuna Manipurda lengak ama semba yabra natraga pamdabra habigi khujek khumgatpa hauragani haina People's Progressive Alliance ki member Sujatana ngasi Manipur press kota pangthokpa pawgim phamamada phangdokre. Paumi shinga unaba aduda Sujatana makhatana hai. Home Minister Amit Shah na handak Parliamenta Manipurda PR thamliba asi Manipurgi MLA singna lengak ama semge haraktabadagi PR thambani haikiba adu India lengak na Manipurda sanani bamongda sanaduna lere. Amit Shah na thamkiwa wafam aduda Manipurda leriba MLA Yankai Mapan na paukum amata piba ngamdriba karigino Manipurda lengak ama semba haibasi MLA singna semgadabani center gi yathang inbagi mathau tade MLA sing asi miyamna khanba mihutni. Maram aduna lengak ama semnaba hotna natragadi Manipur Legislative Assembly asi dissolve tawraga miyamgi ihul khangna thabak tawgadaba miyoising khanba pamlakani haiki. Judicial custody da laikhidraba Khoisnam Sana Jawbagi Hakjang postmortem tawkhre Hakjang Lokhiroi haina JEC na phongdorakli. Judicial custody da laikhidraba Khoisnam Sana Jawbagi Hakjang asi Janems ki miro sangda postmortem tawkhre. Sana Jawbagi Hakjang Lokhiroi postmortem gi report matung ina miyamga loinana khongjang changsin khigani haina JEC gi maiketigi phongdorakli. Haukiba March 13 ningthokaba numita Imphal East District Police Commando na farba matung tha asigi tara humdoi Nomaijing numita judicial custody da laikhidraba Khurai ningthobungdagi Khoisnam Sana Jawbagi postmortem ngasi nungthel pung amarom tarakpa adwaidagi chathaba haukibani. Postmortem aduga mari leinana misi asiga mari leinana semkhiba JEC gi mihut sing Lekai gi biyo sing amadi imung maning gi miyo shingna Janems ki miro sangda lakhi. Misi asiga mari leinana semkhiba JEC gi member yung khabam sana tomina phangdokhibada laikhidraba Khoisnam Sana Jawbagi thawai yawdraba hakjang gi pibam soksin ringeda postmortem chathaduna misi asi karamna thokhibano habadu chapchana khangdona ba postmortem tawbani. Postmortem pangtholaba matung misi asigi matangda chapchaba amadi khanglagani Sana Jawbada tholiba thodok asi lamdam asigi naha singda thokloi hainiya leite. Misi asigi achumba langlan langjit postmortem gi report ki matung inna lamdam asigi miyamga puna khongjang changsingani haina mahakna makhataki.
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ Loyalam E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. WAF Amendment Act 2025ꯒꯤ mayukta MPCCꯅ Supreme Courtta petition file tawkhre. Congress-ki leadersing MD Fazur Rahim, Working President MPCC, ex-MLA Wabagai SC amasung MD Amin Sa, ex-MLA Khetrigao SC na WAF Amendment Act 2025기 mayukta Supreme Courtta petition file tawkhre. Manipur Pradesh Congress Committee MPCC ki luchingba makhada party asiki Working President MD Fazur Rahim amasung Congress leader MD Amin Sana petitioner sing oiduna WAF Amendment Act 2025 asigi mayokta challenge toba case ama Supreme Court of India da file tawkhre. Hairiba case asida Manipur Pradesh Congress Committee ki MPCC ki Legal Department ki Vice Chairman amadi spokesperson su oiriba Dr. Ravi Khan su local council oina sabyaki. Case asigi motion hearing tha asigi kun tarukta Supreme Court ta khanaraba yai. Panba yabadi handakta Parliament House animakta BJP na luchingba NDA rengak asina WAF Act 1995 nohonana semdok sadok WAF Amendment Act 2025 pass tawkhibadagi India pumbada makhal makha kaya gi protest rally chatpa yauna tongan ba khungjang kaya lepa leitana chansili. Amendment Act asi anti-secular amadi unconstitutional oi haiduna section kaya dagi lepa leitana Act asibu repeal tawinaba phongdok leptri. Congress na matapuna magta constitution gi mayokta lakpa khudimag chap chana thinagani haina phongdorakli. Chahi sudriba angang singda mama mapa oibi singda kari thawanbi kanu haina SP traffic na phongdorakli. Gari macha thawba matamda helmet uplaga gari thawbana khudong thiba kaya dagi ngakthokpa ngami. Chahi sudriba angang singda mama papa singna gari khutsinaduna thawhanbi kanu haina traffic control wing gi SP Pramesh Arambamna appeal tawrakli. Manipur gi mafam kaya da leptana chatharapa gari thawbada niyam lana thawba gari macha thawriba singna helmet yaudana amadi chahi sudriba angang sing gari thawbaga lunena gari gi che chang sudana gari thawriba sing check tawbagi khongthang ama oina Kangla Western Gate mamangda chathakiba drive aduga wafam asi SP masamakna phangdokibani. Chathakiba drive aduda niyam lana gari macha thawrakpa gari thawba matamda driving license yaudaba helmet ublaktaba amadi che chang sudana Gari thorakpa miyoi chahum romgi mathakta fagatpa ngamki. Loinana gari macha thoduna lakpa helmet ulaptaba singsu helmet uphalaga ningthina wari stana duna matung tawdana ba advice piraga thadoki. Drive aduga mari lenana traffic control wing gi SP Pramesh Arambam na phangdokibada traffic control police wing na leptana lamdam asida gari macha thawriba singna niyam kaina amadi helmet uptana gari thawbada natana chahi sudriba angang singna gari thawrakpada thokaningdaba thodok kaya thorakpa yai. Maram aduna gari macha thawriba miyushing helmet upa kawbiganu. Chahi sudriba angang singda mama pa oiba singna gari khusinnaduna thawanbiganu haina appeal Kaplamle traffic control police wing na chathariba drive asi makha tana su adomak chathakigani haina wafam su phongdokhi. Manipur dagi chatkhiba IDP kayaga NALSA gi member secretary ga unakhre. National Legal Services Authority ki member secretary in charge ST Mungate Manipur dagi chatkhiba internal IDP kayaga loinana unakhre. Delhi gi 26 Mansingh Road ta leba Zai Salmar House ta ayuki pung tara tabadagi pung tara mathoi phabu unakhiba aduda Chuchampur da hangba license kan gi dukan ama income jal isangani kolhomdoi gi me ahumda cookie singna lut tawkhiba amadi madugi matung dynama season aduna uful olhan khraba dukan adugi mapu Naurem ibom chamai te gi loinabi Naurem onbi Rosita yauna RK Khedasna RK Sofishna Dr. L. Subhas Maitei Oken Maitei Thongam Lili Leima Amadi Delhi da leba Hizam Heramanisu Saruyaki. Punaba aduda IDP singi maiketiki thamkiba point kun yauba wafam sing kupna khananaki. Madugi matung SC Mungate Supreme Court ki Justice Bhushan Ramkrishnan Gawaidiga unangasi unabada point kun adugi manungda khanaba yaba point khara soidana ukhatlagani haibagi thazaba pirakhi haina Delhi da leriba social activist Hizam Heramanina phongdorakli. Salai taret ki firal da kuki jo militant sing na chathakiba thawong usitabagi thawong akanwa maungda condemn tawi haina nando luwang na phongdorakli. Madei Furuk ki salai taret ki firal da kuki jo militant sing na chathakiba thawoi usitabagi thawong adu akanwa maungda condemn tawi haina
All Manipur United Clubs Organization Amukogi President PH Nando Luwangna phongdokre. Wafam ase Kwakaital leiba Amukogi Head Office pangthokpa paugi mifam amada Nando Luwangna phongdokhibada Maitegi Salai Tarit ki Firalda Kuki Jo militant singna chatakiba thawong mathong huktaba thawong amadi video social media da ngarang viral oirakpa thainore. Thawong adu Ministry of Home Affairs na silaga Maitei amasung Kuki anigi marakta Santigi wari saba hurakleba asida khurau thanglakpa yai. Loyanam Ministry na State asida mahosagi phibam hanjilaknabagi lokalakpa thoranga yam chunadaba amasu oiri. Kuki Jo militant singna secularism ki wahanthok le na thairaga amadi lebak asigi constitution amasung lobu thawoi usita na maitei miyam sawan nabagi chatakiba thawong adu amukon akan mamawda kandem tawi. Kuki Zo militant singna chatakiba thawong adugi matangda center na kari action lawgadagi habadu miyamna khangangadabani. Matung tarakpada asiguma thawong makhatana thoraklabadi maduda thorakpa afafata punamak center na pugadabani haina mahakna phongdorakli. KNAgi lani singa chelamba lebak nomagi wakhalon adana haziki mirolda thongna linjal hapli haina governor na phongdorakli. Manipur ki governor Ajay Kumar Valana ningthokaba namitta miyoi chakayaga lenana KNAgi marfumathoirak shuba anniversary ga mari lenana INA Martyrs Memorial Complex Moirangda leba Indian National Army KNAgi Supreme Commander Netaji Subhash Chandra Bose ki mitamda laikatuna ikakhundaba utkibaga lenana governor na INA Museum su yengsinki. Moirangi INA Martyrs Memorial Complex asida Second World War matamda sizinaramba khuchukhulai amadi mamalyamlaba ariba potlamsing ningthina display tawduna thamlaga INA na India gi ningkha tambagi ihoda lokhiba thodang adu chauna uthokli. Governor Ajay Kumar Valana Netaji Subhash Chandra Bose ki mitamda leisu katpa loiraba matung museum manungda changuna museum asida leriba puwariga sagonaraba photo sing Khuchukhulai sing amadi nomai maru sing lenana INA sing na sizinaramba khulai sing yenki. Museum asida thamliba artifacts sing asina INA lani singna mathona leina lebak asigi kathoklamba sing uthokli. Thoram aduda wangaladuna Governor Ajay Kumar Valana ing nisingamaga chamapan nifu marigi April taramarida Indian National Army INA gi Colonel Sokat Malikna India gi machu ahungi firalgi ahanba oina moirangi loktak mapanda pahenkhiba thodok adu ningshingki. Matam adu Indiana British rule gi makhada leramlabasu INA gi lani singna thawna laina lebak nimigi wakhalon adu hoziki mirolda lebak nimigi thawna lingjel hapli haina governor na phongdokhi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arabada Maraba Pau Mukahana Pizari. Kuki National Army ki Deputy Chief Thangmang Haukip Allies Thangpi Sakangdaba Singna Hanaba Honaramle. MLA Yakhaimapana Chayolamagi Manungda Lengak Amasemnaba Matam Thakre. Judicial custody da Laikhidraba Kwesnam Sana Jabaki Hakchang post-mortem Taukre, Hakchang Lokhiroi Haina JAC na Phongdorakli. Matang asida Loyalam E-PAO na ayuki pau piba loizari tabiriba khudimakpo amuka hana khurujari.